2023 की May 3 तक अखोई मणिपुर की कॉन्फ्लिक्ट से हौखिबनी मसिदगी हौना अखोई 𝐍𝐄𝐖𝐒 MLA अखोई BJP दे काखेबा MLA सिंग अमदि मखोई तोंगानबा अखोई MLA तरा हाबदारे मिनिस्टर नि यार कांदा मखोई सिना manipur dagi makhoi ge tongan ba separate administration or union territory gi demand se talaga lakpani adu housing fa da makhoi gi demand system taraga dum lei ba ha tare warishan na ba hona da ba khoi gi union government ki side gi so khoi gi steps sing lokala kanda crisis se khoi resolve tong na ba loishin na ba gi damak di yamna kana hona kre khoi gi step anirak ahum lag warishan na ba gi poti lei kre du makhoi gi stand di home da ba ha tare housing fa da aduna hong da baduna maram ora kanda conflict se loishin ba ngam da ba ha tare du ngarang han khoi gi friday numita khoi gi makhoi gi ba meeting ama khak ha tare khoi gi MLA tara amadi moi gi CSO gi luching ba sing ha tare closed door meeting ama khak Guwahati da pang thoki ba hari ba pang thoki ba da makhoi na khana ki ba sa ha tare khoi gi hozik ki lai ba khoi gi inang se loishin da ba gi damak tai step sing lokala pa ha tare Mr political dialogue torok pa yai any khoi gi step sing lokala pum tam da government ka engage to da ba aduga makhoi gi ba fang ba ya ba gi ha tare khoi gi moi na demand tori ba sigi demand tori ba pot se fang ba ya ba gi pot ama khak lak ta tara di warishan na ba gi pot se ama khak sana roi da ba gi habi gi pot ha tare tham ba ha tare maswa sa hari bus stand se hosu fa badum lei tara ga di khoi gi thoi ba conflict se khoi gi yam na thu na lushil lakani normal sida hanjal lakani ha ba di thazaba ngabi bra za du ga mokhoi gi ba sum tongana khoi gi chap mana na ha tare stand di tora ga lei khoi gi som na kan gi MLA minister sing di makhoi gi stand na kari no habe gi pose uzik hangi bani prajamiyam na sing na su makhoi gi chap chaba stand do lepi ro habe gi pot se dum laura ga su lai bani adu som da di khoi gi government phaw pa sem bangam da bagi pot ma khak lak pa ha tare oza kama yeng bini amasi chal khoi gi 𝐍𝐄𝐖𝐒 community gi akhoi separate administration gi demand se masi mati akhoi center gi khoi losing basing se masina akhoi moi gi articulation moi gi khut msi yawi haina khoi feel tawe san maram de hojik thoi ba conflict si su conflict si thogan da ba ya ba conflict ama khak center na yam timely intervention phasana chapchana pibirama ba akhoi thok ba horak ba gi adwaita adum nongma nini du da khoi security se phasana tighten tawraga the matunda community ani miyoi singse masi security han ba tighten tawgadamni balance to at any cost of balance thoktan na wi chapcha security gi measures lokhala matunda community ani lo sing ba sing phasana phamin kauraga khoi violence magi tongan ba koi political demand lai ba yai mai tongan ba aspiration lai ba yai madu handai so dum lerakpa tongan ba su da lai ba haigera leita ba haigera tongan ba element myam na taunaraga lakpa demand ju yauri ko ado separate administration haibadu makti mai handagi lerakta bani su tawa matam da su ma koi state sing integrity kai loi haiba mafam yauraga tawbani separate administration gi pot ama taklona thangjan ba yabagi step ama lorei si balance se thokpu si advantage loraga aikoi valley ga aikoi ga samna ba su yara roi ana aikoi separate administration bi haiba mai si logical loi ba koi gi status ama sir leire ga na haraga pukhat pai tangkak si balance regi lok pani hata aduna si violence is yam thuna within short time da center na immediately masi action lokhat laga masi lo shalamba ya ba thaba mani akhoi pa kano da pelgam da 26 akhoi myoi kun ga taru khak akhoi terrorist na hardly haiba si thodok sida india na kayam fajakrabo world series da yam choba laming oi ba world sida tamjaningai oi ba world gi miam punamak ta india gi dumba yam mating leiba thonam kho uttana ga tauri ba ko masi akhoi manipur gi matang sida akhoi national interest sokwa akhoi territory gi manung da akhoi ain na ya ta ba mong da khuju khulai myamam puthok na dana are sarkar gi arms court gi khuju khulai myamam stats to da are gi mapan gi foreign element myamam khak terrorist myamam khak akhoi sire sida infiltrate torok pa gi tang ka lak dana khuju khulai phare na san tauri da se border paring da sina sik bayam na leiri ba sigi mayam si india government sina kari no suk sang ba matam serious hoin dil to bi se kari no siga
hojik leiriba separate administration demand toriba wafam siga ani ji mari leina rakadorim neba the government seriously deal tawtriba se si hojik toriba posiga mari leine masi akhoi center na mafam sida tongan ba sigi surrounding areas the geopolitics ki tongan ba makhoi gi interest khara sap to na nabagi mafam sire sida sum thermal situation da thamba se center gi yamna strategic wai ba planning amagi makha da masi satharakpa madu gi tekchak na khoi gi miyam na pu bani haiba se akhoi gi miyam sina hojing makeup thokpa matam oire ba sigi marak sida kuki jo community sigi wai ba adumba akhoi guwahati da pangthok hi hariba mifam se salma sida khoi ne yamna ngakchari bo fam de ngai bo fam se akhoi state amagi legislature haibase masi legislature oina khallaba matungda assembly floor da wasak pase masi kari hena wasak page sinida madugi wasak to madu thugai basi bu kari kawi haiba kanda par juri kaweba par juri sidi president bhawa impeach to bayaya president oina khan khrabase par juri ki ground sida di impeach to bayaya Maramde America ki president matamma da sal yam nungai ba wari masam na pusanjaram ge Bill Clinton se masi Monica Lewinsky ki matangta akhoi Monica Lewinsky ki magi kano se sex ki scandal se da ma involve tawi haiba ko ado mana involve tawti haiba ado America da khoi extramarital affairs si crime na deba ado ma ado involve tawraga su crime di na deba tamusung mana tawdi harudo tawde haibse kananu no harise America gi president ne harise president chin ngang bo wase masi makeno ne ba wasak ne ba solemn affirmation ne ba the solemn affirmation chi president lan na solemn affirmation commit to targadi ma parjuri commit to reba the parjuri gi president na miyam da lan na minamba wasak saga wangang bataragadi mase koi president oibagi he is not fit for the president haiba adugi ground da parjuri gi ground da masi impeachment motion pukhachiba sumaina MLA singduna assembly gi floor da wasakhibudu kari na wasakhibuge ba yes madu ga akoi somna kadda kuki chuki shu group hai batare shu group siga manung da tongan understanding leinaruba adagi wari batai sanaruba moi gi interest da moi wa khanaruba nainaruba na amani aduga tongan naga sumaina thora ga public domain taga akoi punna joint resolution ga lominara agati masi state sigi legislature ama woibagi magi ground do madu mana wasakchi bagi ground do madu violate tawtribra India government namasi hojik phawba madugi ground da kaigumam ta thawuk pakhat pagi bami ute manipur gi akhoi legislative assembly gi speaker gi mai kai dagi shu sabchana madu show cause notice tha da khotra thawuk pakhat pagi mami hojik phawbudi ute aduga civil society organization singa akhoi shu da leijaba haraga so underground ni makhoi do moi gi tongan ba political entity magi demand tawriba aduga akhoi arms paiba adumba keno ngakani moi shuda leire na haraga su moi na pairiba arms to legitimate tawbudi natri ebako moi karigumba certain condition kharagi bakhada moi do confine tawraga khut thana ba lepa haibatu khaki wani ado moi na pairiba poto legitimize tawre haiba poti nateba sigumba outlaw group singsika keno siga akhoi civil society group siga punna joint resolution lawba yabra Nomoigi potudi ate karimata nate makoi ngasai separate administration do madu phangnanabagi strategic oiba adumba tangka amada shugi kangbu duga wari hanaraga madugi outcome du purakpa yananaba adu purakri phawba any political engagement ama phawba tawhigum chi haraga central government ta tangkak amagi oina piba pressure makhalama aduga makhoi gi oiba tonganba political entity amagi sabchaba exposure do madu pina nabagi tangka ama lowba that kind of sitting amani that kind of resolution amani hana samaina thamjage